Bisnupur Hospital da Dr. Matam sana laktavadagi mirolbi nupising waraw nakre. Bisnupur District Hospital asida gynecology doctor layriba Subasna Matam sana hospital asida laktuna analayang bagi thabag tawdabana. Check-up lakpa mirolbi nupising na waraw nakre. Ngarangso mahusagum na mirolbi nupi kaya na ayupong mapantaba matamda hospital asida laktuna. Check-up kidamag Dr. Subas ngay doon na laike. Adubo ayupong taramatoy minute kontrata araba pauba. Dr. asi laktabadagi. Mirolbi nupising na angagpapang na warong nakre. Dr. ama wayraga duty masakhangdaba. Office hour ngak na laktuna analayang itabag tawdaba. Asigi da magtapendaba pongdok nakre. Dr. asi na matamsana hospital da laktaba si Bisnupur District itongan-tongan ba arapa mapamsing dagi. Lakpa mirolbi nupising da yam na tsaw na awaba mayok na halay maramaduna. Matamsana hospital da laktuna. Masagi mataw pangtokpang ngamdaba Dr. asigi matagta. Matik sabi action lakwat piyuhay na pauksi asida pongdorok le. Relief camp da di ba mahiroy kaya school college sana ba? Gari bara lay tabagi awaba mayok na bateng na re KSA. Manipur da thokli bakanglup ki irang asina maramoy duna mathwai hingna bagi damak lanje na duna. Relief camp sing da di ba mahiroy kaya school college sana ba na bada gari bara lay rakta ba na maramoy duna. School college ka ba ngamlak tabagi phibam mayok na ba mahiroy kaya theng na rehay na. Kanglaypak Student Association KSA gi Secretary Publicity gi Pampuri bang L. Rajesh na press na thokpa cherola man na haire. Cherola sina makata na hairi bade irang asina hagtheng na sogalaba mapam singdage lanje na duna laikhiba mahiroy sing asigi damakta hostel hangbi bang college authority sing na yari ba makai hostel da thambi na bahaiza baga loina na hostel admission fee thagi mess fee lobida na college development fund dage khara kaithok piduna mahiroy singi awaba kok na bahona biyo. Hiram sida Directorate of Higher Education dagi hairakti haiduna lanje na duna lakliba mahiroy sing dagi asumak hostel admission fee mess fee loba si achumba khongthang ama oiroi haire haujik wairi batang du laitadra ba phiba masina maram oiraga relief camp da leriba mahiroy sing ge imung manunggi miyoi sing so sufam nompham laitaba na maram oiduna ayamba na paisa lakfam laite haibase khangbiraga mahiroy sing gi awaba se college authority sing na koghan biduna awaba tariba mahiroy singi mapamda minungsi utpirakani haibage thazaba college authority singi mapamda thamjari haina so KSA gi cherola sina haire cherola sina hai chief ministers college student rehabilitation scheme 2023 gi makada relief camp da leriba undergraduate tamliba mahiroy singi oina lupa lising tara piraba mahiroy singi lairik laiba uniform laiba study material kaya xerox tawba sina chingba kaya koghan na bahona bada mahiroy sing awaba kaya thengnari bane Amaromda imung manunggi laita laida da kharada oirabasu mengkhanaba mahiroy kayasu yawram gadawriba nei maramaduna lanjena duna relief camp da leriba mahiroy sing asigi awaba sing asi ubiduna college authority na mahiroy singi awaba si kokhan binana ba college authority singi maphamda KSA na nolukpagal oina na haijarak le